Lakhipuronline puthokchaba July ki tang kun yumsakaisha numit ki Khomjinba Pao tabirase. Ahanbada maroiba Pao. Barak Tampak ki oina Assam Youth Olympic Games ki Torch Rally Silchar da hodokre. Har Ghar Tiranga campaign ki makhada Assam da jati ki phira lakh marfu chingkhat na bathorang tawri. Sonai Kendra ki MLA anirak oiram laba Anwar Hussain Loskor leikhidre. Lagliba October ki tang tara dagi Orunodoi scheme ki makhada nauna imung lising taruk amag hapsilagani. Kang tournament ta Ichel Club dibongna third position takre. Final dangasi MNC Ningthembam amadi LEC Babupara sanaragani. Haujik mapung oiba pau tabirasi. Assam Youth Olympic Games ki Torch Rally ngarang Silchar da hodokre. National Football Sanaroi amadi FIFA ki Assistant Referee oiramba Mrinal Kanti Rai ki kuthang da rally adu hodokhi. District Sports Association ki President Babul Hor amadi Secretary Bijendra Prasad Singaloinana Torch adu puduna lakhi. Silchar Sahar ki mafam da koina chatlaba matung Rangir Kharida Barak Tampak ki rally ki in-charge Jahirul Hok ki mafam da Torch adu khusinakhi. Sepak takraw ki International Sanaroi El Thoinu Chanu amadi Rajya Dol ki Cricket Sanaroi Urmila Chatterjee na chingba Sanaroi singsu Olympic Torch Rally asida saru yakhi. Barak Tampak ki oina rally asi Silchar dagi hawdoklaga Hailakandi amadi Karingban chatlaba matung Guwahati da yogani. Panba yai July ki tang 12 dagi 19 phawba Guwahati da pangthokadaba Assam Youth Olympic Games da Silchar DSA gi khuthang da punna sanaroi humpu gi team ma saru yarugani. Har Ghar Tiranga campaign ki makhada Assam da jati ki phira lakh marfu chingkhat na bathorang tawri. Rajya ki Cultural Affairs Department ki Secretary Laya Madhurina Laibag asina ningtam lakpagi chahi humputara manga surakpaga mari lainana Azadi ka Amrit Mahotsav thorom ki saruk ama oina khongthang asi laukhalakpani hairi. Rajya sigi sarkar amadi lanai ki institution sing school amadi lalonitik ki mafam sing yauna kungang amadi sahar gi yumthong lakh marfu romna jati ki phiral chingkhatna na papandam thamli. Masigi damak nupi singi self help group singna jati ki machu ohum gi phiral sem sanana bagi tabak chathari. Lagliba October ki tang tara dagi Orunodoi scheme ki senpam hengatuna lupa lising amaga chani yangkai ohelagani haina Mukhyamantri Dr. Himanta Biswa Sarma na phongdokre. Scheme masigi makhada nauna imung lising taruk amasu hapchilagani hairi. Udalguri da pangthokpa thorom amada wa ngangladuna mahakna Orunodoi phangnaba yum khudingmakta signboard thetuna thamnaba su mahakna khanganki. Sonai Kendra ki MLA anirak oiramlaba Anwar Hussain Loskor thamoi gi laina amana maram oiraga haukiba ningthau kaba namita leikhidre. Masagi chahi 59 sukre. Mahangna ikhang khanghautana leikhidabada Assam Trinamool Congress ki maikeidagi State Secretary Dr. Maimom Santi Kumarna awaba phangdorokpaga loinana leikhidrabagi imung manunggi miyoi singa unaduna mahaki thawaina mapogi khuya khada ingna chikna leiruna ba thauni jakre. Haukiba June ki tang 18 da thokiba Manipur Services Revised Pay 5th Amendment Rules ki matangda All Manipur Government Higher Secondary Regularized Lecturers Association ki President Ramesh Rajkumar na lainga ki maiketagi athuba matamda hiramasi ki matangda clarification ama pibiraknaba amukka hana mari leinaba singda appeal tawrakli. Haukiba June ki tang 18 2022 da Manipur Sarkar na thukpikiba Manipur Service Revised Pay 5th Amendment Rules ki matangda numikrani ki mawangda media ki kutangda asoiba kra chendupinaba mari leinaba authority singda koi appeal tawjakrabani masigi mari leinana koi Education Department amasung Finance Department ki makok thongba officer singda su koi application amamam su submit tawjakre talaga sida koi gi government ki makedagi clarification ama lakingai maraksida koi school ki video singna koi torok sabagi tharang kanna tawnaragli. Akoina hajaning badi tap chaba clarification ama lakli phawdi hana leramiba mong da dum torfi sabina ba koi video sing da koi appeal tawjari aruga clarification ni lakngai maraksida
kaigumba koi gi untrained lecturer sing gi increment se phabam thoira thotira habagi chapta ba khangding ai sida kaigumba mogi turop sida increment je ho to biragadi koi gi upai tabani na ain gi mating loguna lo gi mating loguna koi order assist order loguna sinjala pachu yana dai re to asing ba makti koi masimaksu akoi to gining dabani maramdi lecturer gi interest ka ngakna bhona bada atopa category oja sing da ya to piba maksu koi pamjade adubu upai degadi masinatana koi atopa na bi leitre aduna amasu sokana ba mayam punna honamin aduna leriba asubasi semdong minasi haina ai media gi thongda ai paujenjari aduga amukaju hanna koi sarkari magi gi su atuba matam na television ma thopiduna koi leriba koi chayena ba tamamna ba si ko hanbina ba ai amuka na su ai appeal tawjari Sorok Atingbi Youth Club SAY Sina Sinduna Hilgat Maninglaikai Community Hall da Thasigi tang ahumdagi kangkhut nipana saruk yaduna chatharakliba ahanba Hilgat GP Mix Kang Tournament 2022 Jiribamgi ngarang ahum suba position gi damak Ichel Club Dibong amadi Hilgat GP kangkhut sanakhi Ichel Club Dibong na toss ngamtuna kang kapa hauki aduga Hilgat GP kangkhut na maigi khanki apiba matamgi manungda Ichel Club Dibong na Hilgat GP kangkhut pu Panjal tara manga tareta maithi han kipagaloina Ichel Club Dibong na third position da laiki match asida M Binoy Singh na umpire oibiki tournament asigi ngasi pangthokadaba final match da MNC Ningthembam amadi LEC Babupara sanaragani Aroibada Maruiba Pao Amukhanna Barak Tampak ki oina Assam Youth Olympic Games ki Tours Rally Silchar da hodokre Har Ghar Tiranga campaign gi makhada Assam da jati gi phira lakh marfu chingkhatna ba thorang tawri Sonai Kendra gi MLA anirak oiramlaba Anwar Hussain Loskor leikidre Lagliba October gi tang tara dagi Orunodoy scheme gi makhada nauna imung lising taruk amaga hapsilagani Kang tournament ta Ichel Club Dibong na third position takre final dangasi MNC Ningthembam amadi LEC Babupara sanaragani Lakhipuronline YouTube channel gi Khomjinba Pao sandok jaba ngasigi oinadi matang asida loijare